mayambu ahan namaktada warina chunggi maikidigi ikok no na taramna uksiri ngasisu aikoina puruga laksari aikoina thajarakpa warida mapoktuda aikoi ahum hairibu wari asigi taranipan suba tangka ngasigi tangka asitana warisina kari kamdoriba habado mayam punamakna wari asi puna taminarasi tabirasi mapoktuda aikoi ahum hairibu wari asigi taranipan suba tangka ahal aduga kechubi amadi tangten punna nupi adubu yengusi magi lefamda chalusi haduna lakka matamdadi nupi macha adudi phalang adu hogaiduna chelamle masigi matawasi ubada makhoi kudimak yamna ngai aduga mapabang adusu ngakpana kaino matawi matam asukibase mahakna phajilaga thami adubu asumna hogairaga chengkidabani ngasigi numidang yang ko matawasi bu karino haduna mitkubtaba makhai yengi tangten amadi kechubina ngarang ngarang ngangduna nupi macha adu phangna bathisi mafam swadi gila masalam gadu mande mabu thisi habadagi ahal dusu yare asumna makhoi su thiba lagli asom nakaldana tamani ahan matam danga saigi nupi macha adu maga hana thengnakrabani mabu ubada magi tung ilakrabani isai bungang lamba la toromba isai kayam salambado nupi yaduni kona thengnari buduna chauthoi hariba nupa asini chauthoi di ana abiyamni henduna sigada bagi khajikta ngairaba thawai amani mahak taibang de hingba wabadagi maibi piano gi manakta lakla magi thawai asina aiwa hatok piro aigi thawai si paijakrage haibani maibi piano ni yaba kauba leite adubu tamani ga thengnarubadagi magi thawai sina tamani bu tungkuin ilakpani tamani magi lefam khola adugi manungda leirabasu sati ba anga ba mapok amagi thodok kaya ama tamani gumnang uhallami aduga thawai ase tandan gi mong matawdona adum mangkhibani madu ubada tamani nisingba khara phawi adubu karino haiba lamsin magamdre asom nakandagina nubi adubu thibala I aduga tamani su numidang asi pothapum khangdabadagi hera toninga ma tholasino ngasi gi tawriba mataw kaya se ai yenglagi haduna mahaksu magi posai sing adu punni posilli aduga khongthang tamna thangla thore atheng numidang ni masada akibadi yamna phawi phawrabasu khangning mani henmadagi mahang asumna thorakpani khara chatpa horami adubu amuk chali aibu changla sirane is ngasigi numidang ase thodok kaya amade tholabani aina tawribasibu chumlibra haduna wakal makhali amuk changsilai adubu hangalanda toina setlaba tung mani masa matomta aroiba oina phirep ama lepjare phirep ase atai amata nate tawningba tawrasinu laningba lalasinu mayoknarage habagi wakhalda mana thorakpani mahangna thorakli haribatani nupi adudi ngasai makhai tamani bu adum urabajani madi lapna noki adum tamani bu tung inai mabu senai angawbi nupi sina khallibisi karino khangde tamani bu ubada magi manakta lakniba mabu tung kuin iningba kaya ma phawribase karigunu khangde numidang se kanaguma amata sulambi de chanaba nate tamani na kariguma khara khaningmaduna khongthang khara thanglai adum chatpa hoba tanjada ngasawai ngalingai gi matam nangang kibi isai ado adum tahalai isai chu hongde la haibi isai se adum ngangi masigi isai se taaba khudingi tamani magi masada mamangai gi matamna thokiba thodokti adum nisingbagum tawi khonjel si taaba chap lebi kadomduna haduna koirili duni yenglubu khuding karimatu uba phangde adubu yangna hauna nopagi khonjel chu amamuk tarai mana kiru yengba mana udaba matawadu ubada no libra khangde mabu lakna libra khangde kuno adasu lude yamna sathina pak no e aduga amuk phut mangbagum tawi tamani kadomduna haduna kurili duni yengi masidagi khonjel asigi maigi ilage mabu talage haduna lamjingkinbagi mahiyaduna yang kelei adubu manak adu yoraba tungdadi amuk phut mangkhre tamani chaplebi achik ahing adugi tin kangsingi makhon atai khonjel kaya man ahing ado hena mathau hablari tamani phanaki de haribatani adubu nubi asibu uba phanaktrabada masada swai laubadi adum phore mahaksu khonjel adu nikna wangang phore kanano nangbu kanano
Nangbu kanano? Aibu toina toina kauriba. Aibu laknariba nang kanano? Naril leirabadi aiga manga thoro. Kanano? Nangbu kanano? Toina toina asumna kiru yengni kawi. Adabu mana hairiba kauriba singa sige pakhum karimata pirakte. Mikup ase manak nakpa aswaida ichik chikhi kariguma khonjel amata phawba takide. Tadabadigi tamani amu khongthang khara thangba hui. Thanglabu khudingi amu isai ngalai adum talai. Adubu tamani su yamna ka hena khangba hairaba nupa amani. Hanumukti nakalamada ai tanba sarage nakalamada thiba sarage aduga ai machi marmumda lungge habiga wakhalase tamani na khanki. Masidagi sakliba isai adugi maigerumda mana tande. Saklibana awangda aduga mana talibana makharumdani. Asumna ona tainana mana lambi ase chatpa matam asida khonjel asina mabu nakalamara chatlebadugi matung ilaknabu honai. Adubu tamani di hena singmanina machi marum amada lomkhre. Aduga nupi isna naksilakka matamda mana tungnomniga tap yali tap phagi. Nupi ase tanja asida lawi masahado nanthoknaba nithoknaba honai. Magi makhong yetlomdasu thaurigumba khara punsili aduga makhutki oiromdasu thauri khara punsinbagum tawri. Manina mabu phana wahangi. Nang kanano? Nang lai nate. Lai oiba tarabadi aina phabasu yaroi. Aduga kari maramgidamo aibu laknariba. Sengna khumu lai lesabi nang karigidamo aibu laknabano. Nang kanana tharakpano? Nangbu lairane. Asumna phana amaksu karanglomdagi yengnaba tawi. Asumna tawringa tanjasida nupi adu sennabu honai. Manina tap yali nang senba yaroi. Numidang asibu aibu kaihoriba. Nang kanano sengna harmo. Natrabadi haduna manina nubi adubu kihanbagum tawri. Nubi adu amaromdasu angawbi amagi mawangni. Mani ubada mana tung injabani mabulak najabani. Angawbi oirabasu bangonda kariguma khara phawbra kariguma khara thengnabra habdu khangde. Pakhum karimata pide lawnabadi honai. Lawnaba tawba khudingi manin lawhande lawba yaroi. Sengna hayo nang kanano haduna manina mabu wa hangi. Asumna mahakna wase toina hangduna makhoi ani wari sanabu honaringai asom nakandasu makhoi ahumado lakpagi khongthang makholase tamni na takre. Masi tabadagi kanaguma khara lakle habji khangmadagi nupi edu senaba tawi. Manisu nupi duna chenge toribado atopasing lakpagini. Manisu nupi edu ki matung illi aduga makhoi ani nakalamda chenthorei. Tamani amadi nupi asina chenthokibagi khongthang makholase asomda lakba makhoina su tare. Tabadagi kichubina khongthang makhol tai. Kadomduna talo habagi wanganabase makhoi su punna tanare. Tanabadigi makhoi yamna yana chinsilei aduga thinabu honai. Tamani amadi nupi su kanna chilamlaga masi amada tumillumi. Tanjase yamna angkamong matu habadu oire. Ngasai makai nupi asigi masak mawong tamani na phajana udri khangdri. Masam madu puna chai haitharaga mamai adu khumjinbugum tawbani magi masak mawong ase phajana su uba ngamdabani. Asumna makhoina lumningai tanja ase nupi ase chu wa mata ngangde manina tumin nontho tumin paktho haiba kaya ase punni yari. Adubu magi mi engdi mani da mitkop thaba makhai munna yengi. Masigi tanja ase thabal mangan su mayek sengna thurle. Nupi ase na mitkop thaba makhai mani di yengi mani su makhoi singa tu kodom da lakpano kanano habadu khangdabanina pakta lumulumi yengi. Yengamlaga magi maithong ase pat onthorokpani. Onthorokka matamda nupi asigi maithong sakpham ase magi michanai manu urui. Masi uba matamda tamani gi masase khangpek khangna hoima laudana tung hana paithoki. Karigidama nupi asigi masagasi ubada mana khangliba mana paitholiba. Magi masada kariguma khara phawkhre amukta ukidaba mamangna thengnakiba saktam amara khangde masi ubada mana paithokpani. Mana adumna paithola phawbada nupi asidi mangonda karimata haide munni yengi. Mani paitholurubasu tamna pakta lumna keruguru yengi. Nangbo hadana kariguma amakak ningsingbugum manigi masada phawi. Mahak lamsinba ngamdre. Magi wakhanda leire machinde haidokpa ngamdre. Nangbu solaga adum khangi. Saktam masina mabu yamna khoirang halli.
ꯊꯥꯕꯜ ꯃꯉꯥꯟ ꯈꯔ ꯈꯔ ꯐꯥꯎꯖꯤꯜꯂꯛꯄꯁꯤꯗ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯁꯛ ꯑꯁꯤ ꯃꯥꯅ ꯎꯔꯨꯕꯅꯤ ꯑꯃꯨꯛꯁꯨ ꯅꯨꯄꯤꯁꯤꯅ ꯅꯣꯟꯊꯈꯤꯕꯗ ꯃꯥꯒꯤ ꯃꯁꯛ ꯑꯁꯤ ꯂꯥꯛꯁꯤꯟꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯍꯦꯛ ꯅꯛꯅꯅ ꯃꯤꯆꯥꯟꯅꯔꯨꯕꯗ ꯃꯥꯅꯗꯤ ꯅꯨꯄꯤ ꯑꯁꯤ ꯇꯁꯦꯡꯅ ꯎꯈ꯭ꯔꯦ ꯃꯍꯥꯛ ꯑꯁꯤ ꯃꯄꯣꯛ ꯑꯃꯗ ꯇꯥꯃꯅꯤꯅ ꯎꯈꯤꯕ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯛꯆꯈꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯉꯥꯎꯖꯈꯤꯕ ꯅꯨꯄꯤ ꯑꯃꯅꯤ ꯃꯍꯥꯛ ꯊꯣꯏꯕꯤꯆꯥꯅꯤ ꯊꯣꯏꯕꯤꯆꯥꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯩ ꯃꯃꯥꯡꯗ ꯃꯥꯅ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯇꯥꯡꯇꯦꯟꯒꯤ ꯃꯆꯟꯅꯨꯄꯤ ꯑꯇꯩ ꯀꯌꯥ ꯑꯃ ꯊꯦꯡꯅꯩ ꯃꯗꯨ ꯎꯔꯤꯕꯗꯨꯅ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯅꯤꯡꯁꯤꯡꯖꯕꯅꯤ ꯑꯗꯨꯕꯨ ꯁꯛꯇꯝ ꯆꯞ ꯃꯥꯟꯅꯕꯗꯨꯗꯤ ꯉꯁꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯥꯅ ꯎꯔꯔꯦ ꯃꯥꯅ ꯊꯦꯡꯅꯔꯦ ꯇꯥꯃꯅꯤ ꯍꯧꯖꯤꯛꯇꯤ ꯃꯃꯥꯡꯒꯤ ꯃꯄꯣꯛ ꯑꯃꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯒꯤ ꯋꯥꯔꯤ ꯈꯖꯤꯛ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝ ꯎꯔꯛꯄꯒꯨꯝ ꯇꯧꯔꯛꯂꯤ ꯃꯍꯥꯛ ꯊꯣꯏꯕꯤꯆꯥꯒꯤꯗꯃꯛꯇ ꯋꯥꯈꯜ ꯌꯥꯝꯅ ꯂꯨꯞꯆꯈꯤꯕ ꯌꯥꯝꯅ ꯉꯥꯎꯖꯈꯤꯕ ꯅꯨꯄꯥ ꯑꯃꯅꯤ ꯇꯥꯃꯅꯤ ꯀꯤꯔꯝꯕꯗꯒꯤ ꯑꯃꯨꯛ ꯇꯝꯅ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯅꯕ ꯍꯣꯠꯅꯩ ꯅꯪ ꯊꯣꯏꯕꯤꯆꯥ ꯋꯥꯁꯤ ꯇꯥꯃꯅꯤꯅ ꯇꯞꯅ ꯍꯥꯏꯔꯤ ꯅꯨꯄꯤ ꯑꯗꯨ ꯋꯥ ꯑꯃꯇ ꯈꯨꯝꯃꯛꯇꯦ ꯑꯗꯨꯕꯨ ꯉꯛꯂꯤꯕꯗꯤ ꯍꯟꯗꯛꯀꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯄꯣꯛ ꯑꯁꯤꯗꯁꯨ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯤꯡ ꯑꯁꯤ ꯆꯞ ꯃꯥꯟꯅꯅ ꯊꯣꯏꯕꯤꯆꯥ ꯀꯧꯔꯝꯃꯤ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯅꯨꯄꯤ ꯑꯗꯨꯅ ꯇꯥꯃꯅꯤꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯇꯥꯃꯅꯤꯗ ꯃꯥꯅ ꯋꯥꯗꯤ ꯈꯨꯝꯗꯦ ꯑꯗꯨꯒ ꯃꯉꯛꯇ ꯑꯃ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯃꯉꯥ ꯍꯥꯏꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯅꯛꯄ ꯑꯀꯣꯏꯕꯁꯤꯗ ꯀꯣꯏꯆꯠ ꯆꯠꯄ ꯃꯈꯣꯏꯕꯨ ꯊꯤꯕꯒꯤ ꯁꯧꯝ ꯑꯁꯤ ꯑꯗꯨꯝ ꯇꯥꯕꯅꯤꯅ ꯇꯥꯔꯔꯦ ꯃꯁꯤꯗꯒꯤ ꯄꯥꯛꯊꯅꯕ ꯂꯨꯝꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯂꯨꯝꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯊꯤꯔꯤꯕꯁꯦ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯍꯥꯛꯀ ꯄꯨꯜꯂꯝꯕ ꯂꯣꯏꯅꯔꯝꯕ ꯀꯤꯆꯨꯕꯤ ꯈꯣꯏ ꯑꯣꯏꯔꯝꯃꯤ ꯀꯤꯆꯨꯕꯤꯅ ꯈꯨꯇꯨꯝ ꯁꯤꯡꯂꯗꯨꯅ ꯊꯥꯕꯜ ꯃꯉꯥꯜ ꯑꯗꯨꯗ ꯃꯀꯣꯛ ꯑꯗꯨ ꯏꯔꯪ ꯂꯪꯕ ꯃꯈꯩ ꯑꯁ꯭ꯋꯥꯏꯗ ꯃꯥꯡꯈꯤꯕꯅꯤꯅꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯃꯈꯣꯡ ꯑꯗꯨ ꯐꯜꯂꯒ ꯆꯠꯂꯤꯕ ꯀꯌꯥ ꯑꯁꯤ ꯇꯥꯃꯅꯤꯅ ꯎꯔꯦ ꯇꯥꯃꯅꯤꯁꯨ ꯇꯞꯅ ꯁꯣꯜꯂꯤ ꯑꯩꯅ ꯉꯁꯥꯏ ꯃꯈꯩ ꯀꯤꯔꯤꯕ ꯂꯣꯠꯂꯤꯕꯁꯤꯗꯤ ꯃꯈꯣꯏ ꯂꯥꯛꯄꯒꯤꯅꯤꯗꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯍꯥꯏꯗꯨꯅ ꯇꯥꯃꯅꯤꯅ ꯂꯨꯝꯂꯒ ꯌꯦꯡꯉꯤ ꯃꯥ ꯀꯧꯒꯦꯗꯤ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯑꯃ ꯌꯥꯎꯕꯁꯤꯅ ꯇꯥꯃꯅꯤꯅ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯇꯥꯡꯇꯦꯟꯁꯨ ꯀꯤꯆꯨꯕꯤꯒꯤ ꯐꯨꯔꯤꯈꯥꯎ ꯃꯅꯨꯡꯗ ꯌꯥꯎꯔꯝꯂꯤꯕꯅꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯃꯅꯤꯅ ꯑꯗꯨꯝꯅ ꯂꯨꯝꯂꯒ ꯄꯥꯛꯊ ꯌꯦꯡꯂꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯇꯥꯃꯅꯤꯒꯤ ꯇꯨꯡꯂꯣꯝꯗꯒꯤ ꯂꯣꯟꯅ ꯇꯞꯅ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯏ ꯂꯤꯂꯥꯁꯤꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗ ꯇꯧ ꯍꯥꯏꯗꯨꯅ ꯋꯥꯁꯤ ꯉꯥꯜꯂꯛꯏ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯕꯗ ꯇꯥꯃꯅꯤ ꯃꯁꯥꯗꯨ ꯈꯪꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯉꯥꯜꯂꯛꯂꯤꯕ ꯂꯨꯝꯂꯒ ꯌꯦꯡꯂꯤꯕꯁꯤꯗꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯇꯥꯡꯇꯦꯟ ꯑꯣꯏꯔꯝꯃꯤ ꯇꯥꯡꯇꯦꯟꯗꯤ ꯎꯈ꯭ꯔꯦ ꯇꯥꯡꯇꯦꯟꯗꯤ ꯈꯪꯈ꯭ꯔꯦ ꯈꯪꯕꯗꯨꯅ ꯅꯨꯄꯤ ꯑꯁꯤꯒ ꯃꯥꯒ ꯄꯥꯛꯊꯔꯒ ꯂꯩꯔꯤꯕꯁꯤ ꯎꯕꯗ ꯇꯥꯡꯇꯦꯟꯅ ꯃꯥꯕꯨ ꯂꯛꯅꯔꯤꯕꯅꯤ ꯀꯧꯔꯤꯕꯅꯤ ꯂꯤꯂꯥꯁꯤ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗ ꯍꯥꯏꯗꯨꯅ ꯇꯥꯃꯅꯤꯅ ꯃꯥꯕꯨ ꯎꯕ ꯐꯪꯗꯕꯗꯒꯤ ꯇꯥꯡꯇꯦꯟꯅ ꯑꯃꯨꯛ ꯉꯥꯜꯂꯛꯏ ꯑꯩꯕꯨ ꯎꯔꯣꯏꯅꯦ ꯑꯉꯛꯄꯅꯤ ꯅꯈꯣꯏꯁꯦ ꯅꯪꯒ ꯑꯃꯗꯨꯒ ꯄꯨꯟꯕꯁꯦ ꯆꯞ ꯍꯦꯛ ꯆꯥꯏ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯁꯨ ꯃꯤꯇꯥꯕ ꯑꯗꯨꯒ ꯑꯃꯗ ꯆꯠꯂꯁꯨ ꯍꯦꯛꯇ ꯅꯨꯄꯤꯗ ꯃꯤꯇꯥꯔꯝꯕ ꯀꯤꯍꯣꯝꯒꯨꯝꯕꯅꯤ ꯅꯈꯣꯏꯁꯦ ꯀꯤꯍꯣꯝꯒꯨꯝꯕꯅꯤꯅꯦ ꯍꯥꯏꯗꯨꯅ ꯇꯥꯡꯇꯦꯟꯅ ꯂꯛꯅꯕꯣꯏ ꯀꯔꯤ ꯋꯥ ꯉꯥꯡꯉꯤ ꯅꯨꯄꯤ ꯑꯗꯨꯗꯤ ꯑꯉꯥꯎꯕꯤꯅꯤ ꯇꯥꯡꯇꯦꯟꯅ ꯉꯥꯡꯂꯤꯕ ꯀꯩꯗꯧꯔꯤꯕꯁꯤ ꯈꯣꯟꯖꯦꯜꯗꯤ ꯇꯥꯔꯕꯁꯨ ꯃꯥꯗꯤ ꯇꯥꯃꯅꯤ ꯎꯔꯨꯕꯁꯨꯅ ꯃꯥꯒꯤ ꯃꯁꯥꯁꯤ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯔꯤꯕꯅꯤ ꯃꯍꯥꯛꯇꯤ ꯈꯣꯟꯖꯦꯜ ꯑꯗꯨꯝꯁꯨ ꯑꯣꯟꯊꯣꯔꯛꯇꯦ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯤ ꯇꯥꯃꯅꯤꯗꯕꯨ ꯌꯦꯡꯉꯤ ꯇꯥꯃꯅꯤꯕꯨ ꯑꯗꯨꯝꯅ ꯂꯛꯅꯔꯛꯄꯗ ꯇꯥꯃꯅꯤꯁꯨ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯅꯤ ꯃꯥꯁꯨ ꯈꯪꯂꯦ ꯃꯉꯣꯟꯗ ꯀꯧꯔꯛꯂꯤꯕ ꯃꯉꯣꯟꯗ ꯂꯛꯅꯔꯛꯂꯤꯕꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯇꯥꯡꯇꯦꯟ ꯍꯥꯏꯕ ꯇꯥꯃꯅꯤꯅ ꯇꯞꯅ ꯈꯨꯝꯃꯤ ꯅꯪꯕꯨ ꯇꯥꯡꯇꯦꯟꯂꯣ ꯏꯇꯥꯎ ꯇꯥꯡꯇꯦꯟꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏ ꯇꯥꯡꯇꯦꯟꯅ ꯈꯨꯝꯃꯤ ꯑꯩ ꯅꯪꯒꯤ ꯅꯇꯥꯎ ꯅꯠꯇꯦꯅꯦ ꯅꯨꯄꯤ ꯌꯥꯝꯅ ꯄꯥꯝꯕ ꯅꯨꯄꯤ ꯂꯨꯝꯂꯒ ꯂꯩꯕ ꯅꯪꯗꯤ ꯑꯩꯒꯤ ꯏꯇꯥꯎ ꯅꯠꯇꯦ ꯅꯪ ꯂꯩꯔꯝꯃꯨ ꯈꯪꯒꯅꯤ ꯍꯥꯏꯗꯨꯅ ꯇꯥꯡꯇꯦꯟꯅ ꯑꯁꯥꯎꯕꯒꯤ ꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯂꯝꯃꯤ ꯑꯗꯨꯒ ꯃꯥꯗꯤ ꯊꯣꯛꯈ꯭ꯔꯦ ꯃꯍꯥꯛꯅ ꯀꯩꯆꯨꯕꯤꯗ ꯄꯥꯎ ꯄꯤꯔꯨꯔꯦ ꯀꯩꯆꯨꯕꯤꯗ ꯋꯥ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯇꯝꯂꯨꯔꯦ ꯃꯗꯨ ꯇꯝꯂꯨꯕꯗꯒꯤ ꯀꯩꯆꯨꯕꯤ ꯍꯦꯛꯇꯃꯛ ꯀꯔꯤ ꯍꯥꯏꯅꯤ ꯑꯣꯟꯊꯣꯛꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯈ꯭ꯔꯦꯗ ꯑꯩꯈꯣꯏꯅ ꯈꯜꯂꯨꯕꯅ ꯑꯃ ꯃꯥꯅ ꯇꯧꯊꯣꯔꯛꯄꯅ ꯑꯃ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯀꯩꯆꯨꯕꯤ ꯄꯪꯁꯥꯎꯗ ꯁꯥꯎꯔꯛꯏ ꯑꯍꯜ ꯑꯗꯨꯅ ꯍꯪꯉꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯀꯩꯆꯨꯕꯤꯗꯤ ꯑꯁꯥ ꯑꯃ ꯁꯥꯒꯠꯆꯔꯝꯕꯅꯤ ꯑꯗꯨꯕꯨ ꯑꯁꯥ ꯑꯁꯤ ꯀꯥꯏꯒꯗꯣꯔꯦ ꯇꯥꯡꯇꯦꯟꯒꯤ ꯄꯥꯎꯗ ꯑꯁꯣꯝ ꯅꯥꯀꯟ ꯃꯁꯤ ꯃꯇꯥꯏ ꯑꯃꯗ ꯇꯥꯃꯅꯤꯒ ꯅꯨꯄꯤꯗꯨꯒ ꯄꯥꯛꯊꯍꯧꯔꯤ ꯂꯨꯝꯂꯒ ꯂꯩꯍꯧꯔꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯃꯥꯒꯤ ꯑꯁꯥ ꯑꯗꯨ ꯀꯥꯏꯕꯗ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕꯅꯤ ꯑꯍꯜ ꯑꯁꯤꯗ ꯃꯥꯅ ꯀꯩꯁꯨꯝ ꯅꯠꯇꯦꯗꯤ ꯈꯨꯝꯃꯤ ꯑꯗꯨꯕꯨ ꯊꯋꯥꯏ ꯆꯥꯛꯄꯅꯗꯤ ꯀꯩꯅꯣꯝꯃ ꯇꯧꯏ
ꯑꯁꯣꯝꯗ ꯂꯥꯛꯂꯤꯕꯁꯤꯁꯨ ꯇꯥꯃꯅꯤ ꯀꯧꯔꯝꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯕ ꯈꯔꯒꯤꯗꯃꯛꯇ ꯃꯥꯅ ꯂꯥꯛꯂꯤꯕꯅꯤ ꯇꯥꯡꯇꯦꯟꯒꯤ ꯃꯆꯟꯅꯨꯄꯤꯁꯨ ꯑꯃꯨꯛ ꯄꯥꯝꯕ ꯑꯗꯨꯒ ꯑꯎ ꯈꯨꯗꯤꯡꯒꯤ ꯄꯥꯝꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯀꯦꯆꯨꯕꯤꯗ ꯐꯥꯎꯕꯒꯨꯝ ꯇꯧꯔꯤ ꯃꯁꯤꯗꯒꯤ ꯁꯥꯎꯅꯤꯡꯕ ꯍꯦꯜꯂꯕ ꯀꯦꯆꯨꯕꯤꯅ ꯑꯍꯜ ꯑꯁꯤꯗ ꯃꯥꯅ ꯍꯥꯏꯔꯦ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯂꯩꯔꯦ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤ ꯂꯩꯔꯦ ꯑꯩ ꯄꯨꯊꯣꯛꯂꯛꯀꯤ ꯌꯦꯡꯉꯨ ꯑꯩ ꯄꯨꯊꯣꯛꯂꯛꯀꯤ ꯌꯦꯡꯉꯨ ꯍꯦꯔꯥ ꯍꯥꯏꯔꯒ ꯌꯥꯝ ꯌꯥꯡꯅ ꯄꯥꯏꯁꯤꯜꯂꯛꯏ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯥꯃꯅꯤꯒꯤ ꯃꯥꯡꯃꯛꯇꯗ ꯂꯦꯞꯂꯔꯦ ꯍꯦ ꯀꯩꯗꯧꯔꯤꯕ ꯑꯗꯨꯅ ꯀꯩꯗꯧꯔꯤꯕ ꯊꯣꯔꯛꯑꯣ ꯂꯥꯎ ꯑꯗꯨꯅ ꯃꯥꯅ ꯀꯧꯊꯣꯔꯛꯏ ꯇꯥꯃꯅꯤ ꯐꯥꯈ꯭ꯔꯦ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯁꯨ ꯄꯨꯟꯅ ꯐꯥꯕ ꯌꯥꯎꯔꯦ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯄꯥꯕꯨꯡ ꯑꯗꯨꯗꯤ ꯁꯥꯎꯕꯅ ꯀꯩꯅꯣꯝꯃ ꯇꯧꯏ ꯃꯆꯥꯅꯨꯄꯤꯁꯤ ꯉꯥꯎꯔꯤꯕꯅꯤ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯕꯅꯤ ꯑꯁꯨꯝꯅ ꯐꯛꯂꯥꯡ ꯍꯣꯒꯥꯏꯗꯨꯅ ꯃꯥꯅ ꯄꯨꯔꯒ ꯆꯠꯂꯝꯕꯣꯏ ꯅꯤꯡꯗꯨꯅ ꯃꯥꯅ ꯇꯥꯃꯅꯤꯗ ꯈꯨꯠ ꯊꯥꯅꯕ ꯇꯧꯏ ꯑꯗꯨꯕꯨ ꯀꯦꯆꯨꯕꯤꯅ ꯈꯥꯝꯃꯤ ꯉꯥꯏꯈꯣ ꯑꯍꯜ ꯈꯨꯠ ꯊꯥꯕ ꯌꯥꯗꯦ ꯃꯍꯥꯛꯁꯦ ꯑꯩꯈꯣꯏꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯕ ꯃꯤꯅꯤ ꯃꯁꯛ ꯈꯪꯕ ꯃꯤꯅꯤ ꯍꯥꯏꯔꯛꯄꯁꯤꯗ ꯑꯍꯜ ꯑꯗꯨꯅ ꯈꯨꯠ ꯊꯥꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯀꯦꯆꯨꯕꯤꯅ ꯇꯥꯃꯅꯤꯗ ꯋꯥ ꯍꯪꯉꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯅꯪꯅ ꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯇꯧꯕꯅꯣ ꯑꯗꯨꯒ ꯂꯣꯟꯅ ꯀꯔꯤꯒꯤ ꯑꯁꯣꯝꯗ ꯂꯥꯛꯂꯤꯕꯅꯣ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯇꯥꯃꯅꯤꯅ ꯂꯣꯟꯅ ꯂꯥꯛꯂꯤꯕꯗꯤ ꯑꯩ ꯅꯠꯇꯦ ꯑꯩꯕꯨ ꯅꯨꯡꯁꯤꯗꯗꯨꯅ ꯑꯩꯕꯨ ꯀꯥꯎꯊꯣꯛꯂꯝꯂꯒ ꯅꯈꯣꯏꯅ ꯂꯣꯟꯅ ꯊꯕꯛ ꯆꯠꯄꯅꯤ ꯑꯩꯉꯣꯟꯗ ꯇꯥꯏꯅꯒꯅꯣ ꯑꯗꯨꯒ ꯅꯨꯄꯤ ꯑꯁꯤ ꯑꯩ ꯀꯅꯥꯅꯣ ꯈꯪꯗꯦ ꯃꯍꯥꯛ ꯑꯩꯒꯤ ꯃꯇꯨꯡ ꯏꯜꯂꯛꯄꯅꯤ ꯑꯩꯁꯨ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯑꯀꯤ ꯑꯈꯪ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯦꯡꯅꯩ ꯃꯁꯤ ꯅꯥꯟꯊꯣꯛꯅꯕ ꯆꯦꯜꯂꯛꯄꯅꯤ ꯃꯁꯤꯗ ꯅꯨꯄꯤ ꯑꯁꯤꯅ ꯑꯩꯒ ꯇꯨꯡ ꯏꯜꯂꯛꯄꯅꯤ ꯑꯩ ꯅꯨꯄꯤꯁꯤ ꯀꯅꯥꯅꯣ ꯈꯪꯗꯦ ꯋꯥꯁꯤ ꯍꯥꯏꯔꯛꯄꯗ ꯊꯥꯖꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯇꯥꯡꯇꯦꯜ ꯑꯗꯣ ꯏꯄꯤꯛ ꯄꯤꯛꯄ ꯃꯈꯩ ꯅꯣꯛꯊꯣꯔꯛꯏ ꯀꯟꯅ ꯅꯣꯠꯂꯒ ꯀꯔꯤꯒꯤ ꯑꯣꯏꯗꯕ ꯉꯥꯡꯕ ꯅꯨꯄꯤ ꯑꯁꯤ ꯑꯉꯥꯎꯕꯤ ꯋꯥꯈꯜ ꯇꯥꯗꯕꯤꯅꯤꯅꯦ ꯋꯥꯈꯜ ꯇꯥꯗꯕꯤ ꯅꯨꯄꯤꯁꯤꯅ ꯅꯪꯒꯤ ꯇꯨꯡ ꯏꯜꯂꯛꯀꯗꯣꯔꯤꯕ ꯐꯛꯂꯥꯡ ꯍꯣꯒꯥꯏꯔꯒ ꯅꯪ ꯂꯥꯛꯂꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯄꯥꯏꯔꯛꯀꯗꯣꯔꯤꯕ ꯍꯦ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯉꯁꯥꯏꯒꯤ ꯑꯍꯜ ꯑꯗꯣ ꯇꯥꯡꯇꯦꯟ ꯌꯥꯎꯏ ꯍꯥꯏꯕ ꯈꯪꯗꯕꯅꯤ ꯀꯗꯣꯝꯗꯅꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯃꯁꯤꯗ ꯇꯥꯡꯇꯦꯟꯅ ꯑꯍꯜ ꯑꯗꯨꯒꯤ ꯑꯀꯤꯕ ꯃꯇꯧ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯀꯤꯒꯅꯨ ꯑꯩ ꯋꯥꯔꯛꯀꯤ ꯌꯦꯡꯉꯨ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯑꯩ ꯋꯥꯔꯛꯀꯤ ꯌꯦꯡꯉꯨ ꯃꯍꯥꯛꯁꯦ ꯑꯩꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯕꯅꯤ ꯑꯩ ꯊꯤꯛ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯀꯟꯕ ꯗꯧ ꯀꯌꯥ ꯑꯃ ꯇꯧꯅꯕ ꯍꯣꯠꯅꯩ ꯑꯗꯨꯒ ꯇꯥꯃꯅꯤꯗ ꯀꯦꯆꯨꯕꯤꯅꯁꯨ ꯑꯀꯟꯕ ꯗꯧ ꯀꯌꯥ ꯑꯃ ꯇꯧꯅꯕ ꯍꯣꯠꯅꯩ ꯃꯈꯣꯏꯁꯦ ꯃꯔꯨꯞꯅꯤ ꯍꯥꯏꯕꯗꯤ ꯍꯥꯏꯗꯣꯛꯅꯗ꯭ꯔꯦ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯥꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯥꯎꯅꯕꯗꯨꯅ ꯑꯁꯨꯝꯅ ꯇꯧꯔꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯉꯛꯂꯤꯕꯗꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯊꯥꯖꯗꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤ ꯀꯔꯤ ꯊꯧꯗꯣꯛ ꯉꯁꯥꯏꯃꯛꯀꯤ ꯋꯥ ꯉꯥꯡꯂꯝꯗꯕ ꯃꯉꯛꯇꯃꯛ ꯅꯣꯛꯂꯝꯕ ꯅꯨꯄꯤ ꯑꯁꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯋꯥ ꯉꯥꯡꯊꯣꯔꯛꯏ ꯋꯥ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯑꯁꯤꯅ ꯈꯥꯝꯃꯤ ꯉꯥꯏꯈꯣ ꯅꯈꯣꯏꯅ ꯃꯉꯣꯟꯗ ꯈꯨꯠ ꯊꯥꯕ ꯌꯥꯔꯣꯏ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯄꯥꯕꯨꯡꯁꯨ ꯉꯛꯏ ꯏꯕꯦꯝꯃ ꯑꯁꯨꯝꯅ ꯇꯞꯅ ꯁꯣꯟꯅ ꯋꯥ ꯉꯥꯡꯂꯛꯏ ꯀꯦꯆꯨꯕꯤꯁꯨ ꯌꯥꯝꯅ ꯉꯛꯏ ꯑꯗꯨꯒ ꯇꯥꯡꯇꯦꯟꯁꯨ ꯉꯛꯏ ꯃꯍꯥꯛꯅ ꯑꯩꯕꯨ ꯐꯥꯕ ꯅꯠꯇꯦ ꯑꯩꯅ ꯃꯥꯒꯤ ꯃꯇꯨꯡꯗ ꯏꯜꯂꯨꯕꯅꯤ ꯋꯥꯍꯩꯗꯨ ꯍꯥꯏꯔꯛꯄꯗ ꯃꯄꯥꯕꯨꯡꯅ ꯏꯕꯦꯝꯃ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯕꯣ ꯅꯪꯕु ꯒ꯭ꯌꯥꯟ ꯇꯥꯔꯕꯣ ꯏꯕꯦꯝꯃ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯃꯄꯥꯕꯨꯡꯗꯤ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯥꯅ ꯈꯨꯝꯃꯤ ꯄꯥꯕꯨꯡ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯃꯃꯥꯡꯗ ꯀꯔꯤ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯗꯦ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯁꯤꯗꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦꯅꯦ ꯄꯥꯕꯨꯡ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯁꯤ ꯀꯞꯂꯛꯏ ꯇꯥꯃꯅꯤ ꯉꯛꯏ ꯀꯦꯆꯨꯕꯤ ꯑꯃꯗꯤ ꯇꯥꯡꯇꯦꯟꯁꯨ ꯉꯛꯏ ꯀꯔꯤ ꯃꯇꯧꯅ ꯑꯉꯛꯄ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯈꯟꯕꯅꯤ ꯃꯁꯤꯗꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯄꯥꯕꯨꯡ ꯌꯨꯝꯗ ꯆꯠꯂꯁꯦ ꯑꯩ ꯀꯣꯛ ꯌꯥꯝꯅ ꯉꯥꯎꯋꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯄꯥꯕꯨꯡ ꯑꯁꯤꯅ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯄꯨꯗꯨꯅ ꯆꯠꯅꯕ ꯇꯧꯏ ꯃꯁꯤꯗ ꯃꯈꯣꯏ ꯇꯨꯡ ꯏꯜꯂꯛꯅꯕ ꯇꯧꯏ ꯅꯨꯄꯤ ꯑꯁꯤꯅ ꯅꯈꯣꯏ ꯀꯅꯥꯝꯇ ꯇꯨꯡ ꯏꯜꯂꯛꯀꯅꯨ ꯅꯈꯣꯏ ꯂꯩꯍꯧꯔꯣ ꯑꯩꯒ ꯄꯥꯕꯨꯡ ꯈꯛꯇꯃꯛ ꯆꯠꯀꯦ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏ ꯄꯨꯟꯅ ꯂꯩꯍꯧꯔꯦ ꯃꯄꯥꯕꯨꯡ ꯑꯁꯤꯅꯕꯨꯗꯤ ꯍꯥꯏꯔꯝꯃꯤ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯊꯦꯡꯅꯁꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯆꯠꯈ꯭ꯔꯕ ꯇꯨꯡ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯜꯍꯧꯔꯦ ꯃꯈꯣꯏ ꯑꯍꯨꯝꯗ ꯉꯥꯏꯍꯧꯔꯕ ꯇꯨꯡ ꯑꯁꯤꯗ ꯇꯥꯃꯅꯤꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯁꯥꯎꯅ ꯌꯦꯡꯉꯤ ꯊꯕꯛ ꯆꯠꯄꯁꯨ ꯑꯩꯕꯨ ꯂꯪꯊꯣꯛꯂꯝꯂꯒ ꯆꯠꯄ ꯑꯗꯨꯒ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯕꯥꯅꯤ ꯃꯥꯟꯅꯗꯨꯅ ꯑꯩꯕꯨ ꯐꯨꯅꯕ ꯇꯧꯕꯅꯤꯅꯦ ꯍꯦ ꯀꯤꯟꯃꯛꯇ ꯋꯥꯡꯕ ꯇꯥꯡꯇꯦꯟ ꯅꯪꯁꯨ ꯌꯦꯡꯉꯨ ꯍꯦ ꯉꯁꯤꯗꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯄꯨꯡꯅ ꯃꯨꯛꯅꯥ ꯁꯥꯟꯅꯕ ꯇꯥꯕꯅꯤ ꯍꯦ ꯃꯔꯨꯀꯣꯛ ꯂꯨꯀꯣꯛꯄ ꯁꯛꯊꯤꯕ ꯅꯪꯁꯨ ꯌꯦꯡꯉꯨ ꯃꯤꯁꯨ ꯃꯥꯟꯗꯕ ꯁꯥ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯇꯧꯕ ꯅꯈꯣꯏ ꯑꯅꯤꯁꯦ ꯑꯩꯅ ꯃꯤꯀꯨꯞ ꯑꯁꯤꯗ ꯂꯣꯏꯁꯤꯟꯕ ꯇꯥꯕꯅꯤ ꯑꯩꯕꯨꯁꯨ ꯑꯔꯥꯟꯕ ꯇꯥꯍꯟꯕ ꯑꯩꯕꯨꯁꯨ ꯀꯤꯍꯣꯝꯒ ꯍꯥꯏꯅꯦ ꯈꯪꯒꯅꯤ ꯂꯥꯎ ꯃꯨꯛꯅꯥ ꯁꯥꯟꯅꯁꯤ ꯂꯥꯎꯅꯦ ꯍꯥꯏꯗꯨꯅ ꯇꯥꯃꯅꯤꯒꯤ ꯑꯁꯥꯎꯕ ꯀꯌꯥ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯍꯦꯛꯇ ꯋꯥ ꯉꯥꯡꯂꯛꯏ ꯃꯁꯤꯗ ꯀꯦꯆꯨꯕꯤ ꯑꯃꯗꯤ ꯇꯥꯡꯇꯦꯟꯅ ꯊꯦꯝꯃꯤ ꯍꯦ ꯇꯧꯁꯤꯟꯅꯔꯤꯕꯅꯤꯅꯦ ꯑꯍꯜ ꯑꯁꯤꯒꯤ ꯃꯥꯡꯗ ꯇꯧꯁꯤꯟꯅꯔꯤꯕꯅꯤꯅꯦ ꯑꯩꯈꯣꯏꯅ ꯅꯉꯣꯟꯗ ꯀꯔꯝꯅ ꯐꯨꯒꯅꯤ ꯑꯩ ꯍꯥꯏꯔꯦ ꯀꯤꯟꯃꯛꯇ ꯋꯥꯡꯉꯤ
ꯅꯪꯅ ꯑꯃꯨꯛ ꯊꯥꯕꯗ ꯄꯥꯏꯊꯣꯛꯈꯤꯅꯤ ꯅꯠꯇ꯭ꯔꯅꯦ ꯀꯤꯆꯨꯕꯤꯅꯁꯨ ꯑꯗꯨꯅꯤ ꯑꯩ ꯍꯥꯏꯔ ꯅꯪꯉꯣꯟꯗ ꯀꯩ ꯇꯧ ꯉꯝꯗꯣꯏꯅꯣ ꯏꯁ ꯅꯪꯕꯨ ꯅꯇꯣꯝꯇ ꯀꯔꯝꯕ ꯂꯥꯛꯏꯅꯣ ꯑꯋꯥ ꯑꯅꯥ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥꯝ ꯊꯦꯡꯅꯒꯦ ꯑꯩꯈꯣꯏꯁꯨ ꯈꯔꯇ ꯅꯠꯇꯦ ꯃꯌꯥꯝ ꯊꯦꯡꯅꯔꯤꯕ ꯂꯧ ꯑꯩꯈꯣꯏꯗ ꯊꯥꯅꯕ ꯌꯥꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕ ꯑꯩꯈꯣꯏꯅ ꯊꯤꯒꯗꯣꯔꯤꯕꯗꯤ ꯑꯩꯒꯤ ꯏꯕꯥꯏꯒꯤ ꯐꯤ ꯃꯆꯦꯠꯇꯨ ꯏꯕꯥꯏ ꯍꯥꯏꯔꯛꯄꯁꯤ ꯇꯥꯡꯇꯦꯟ ꯑꯃꯨꯛ ꯀꯤꯆꯨꯕꯤꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯍꯧꯔꯕ ꯅꯪꯁꯨ ꯑꯩꯉꯣꯟꯗ ꯏꯕꯥꯏ ꯑꯃꯨꯛ ꯍꯥꯏꯕ ꯍꯧꯔꯕ ꯍꯦ ꯑꯃ ꯎꯕꯗ ꯄꯪꯄꯥꯝꯗ ꯄꯥꯝꯕ ꯅꯪꯅ ꯏꯕꯥꯏ ꯑꯃ ꯀꯧꯔꯤꯕ ꯑꯁꯨꯝꯅ ꯇꯥꯡꯇꯦꯟꯅ ꯄꯩꯅ ꯌꯦꯡꯂꯛꯄꯗꯨꯗ ꯀꯤꯆꯨꯕꯤꯅ ꯑꯃꯨꯛ ꯊꯦꯝꯃꯤ ꯑꯁ ꯌꯥꯔꯦꯁꯦ ꯐꯤꯗꯨ ꯊꯤꯅꯕ ꯍꯣꯠꯅꯁꯦ ꯑꯗꯨꯕꯨ ꯑꯩꯅ ꯉꯛꯂꯤꯕꯗꯤ ꯃꯇꯝ ꯀꯨꯏꯅ ꯋꯥꯈꯜ ꯆꯣꯏꯔꯨꯔꯕ ꯑꯉꯥꯎꯕꯤꯅꯤ ꯍꯥꯏꯕ ꯅꯨꯄꯤ ꯑꯁꯤꯅ ꯀꯔꯝꯅ ꯒ꯭ꯌꯥꯟ ꯇꯥꯔꯤꯕ ꯑꯗꯨꯒ ꯇꯥꯃꯅꯤ ꯅꯪꯅ ꯀꯔꯝꯅ ꯃꯥꯒ ꯄꯨꯜꯂꯨꯔꯤꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯁꯤꯕꯨ ꯑꯁꯨꯝꯅ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯃꯑꯣꯡ ꯑꯃꯗ ꯀꯤꯆꯨꯕꯤꯅ ꯋꯥ ꯉꯥꯡꯂꯛꯏ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯇꯥꯃꯅꯤꯅꯁꯨ ꯅꯍꯥꯟ ꯃꯈꯩ ꯃꯥꯒꯤ ꯃꯁꯥꯗ ꯑꯗꯨꯝ ꯂꯣꯠꯁꯤꯟꯗꯨꯅ ꯐꯝꯗꯨꯅ ꯊꯝꯂꯤꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯅ ꯃꯥꯕꯨ ꯋꯥꯍꯜꯂꯤꯕꯁꯦ ꯃꯥꯅ ꯉꯁꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯤꯡꯁꯤꯡꯕ ꯈꯔ ꯇꯝꯈꯤ ꯈꯔ ꯂꯦꯛꯈꯤ ꯉꯁꯤꯒꯤ ꯉꯜꯂꯤꯉꯩꯒꯤ ꯃꯇꯝꯗꯒꯤ ꯃꯥꯅ ꯊꯦꯡꯅꯈꯤꯕ ꯃꯈꯣꯏ ꯃꯤꯑꯣꯏ ꯑꯅꯤꯅ ꯃꯥꯕꯨ ꯈꯣꯜꯂꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯊꯜꯂꯝꯂꯒ ꯄꯣꯠꯆꯩ ꯃꯨꯟꯅꯕ ꯍꯣꯠꯅꯈꯤꯕ ꯃꯗꯨ ꯃꯥꯌꯣꯛꯅꯔꯕ ꯇꯨꯡ ꯃꯍꯥꯛꯅ ꯊꯣꯏꯕꯤꯆꯥ ꯊꯦꯡꯅꯕ ꯊꯣꯏꯕꯤꯆꯥꯅ ꯉꯥꯡꯂꯛꯄ ꯏꯁꯩ ꯑꯗꯨ ꯇꯥꯕꯗ ꯃꯥꯒꯤ ꯃꯁꯥꯗ ꯐꯥꯎꯈꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯄꯨꯟꯅ ꯇꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯥꯏꯕꯤ ꯑꯃ ꯊꯦꯡꯅꯈꯤꯕ ꯃꯥꯏꯕꯤꯗꯨꯅ ꯋꯥꯔꯤ ꯁꯥꯔꯕ ꯇꯨꯡ ꯃꯥꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯀꯅꯥꯒꯨꯝꯕ ꯊꯋꯥꯏ ꯑꯃꯅ ꯀꯣꯏꯅ ꯏꯟꯅꯔꯛꯄ ꯑꯗꯨꯕꯨ ꯏꯟꯅꯔꯛꯂꯤꯕ ꯀꯌꯥ ꯑꯁꯤ ꯃꯥꯒꯤ ꯃꯤꯠꯇꯗꯤ ꯃꯃꯥꯡꯊꯛꯀꯤ ꯀꯥꯎꯉꯝꯗ꯭ꯔꯕ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯅ ꯅꯤꯡꯁꯤꯡꯍꯜꯂꯤꯕ ꯀꯌꯥ ꯑꯁꯤꯒꯤ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯇꯥꯃꯅꯤꯅ ꯄꯨꯟꯅ ꯇꯝꯃꯤ ꯃꯁꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯇꯥꯔꯕ ꯇꯨꯡ ꯀꯤꯆꯨꯕꯤ ꯑꯃꯗꯤ ꯇꯥꯡꯇꯦꯟ ꯃꯨꯟꯅ ꯌꯦꯡꯅꯩ ꯃꯁꯤꯗꯒꯤ ꯀꯤꯆꯨꯕꯤ ꯑꯃꯗꯤ ꯇꯥꯡꯇꯦꯟꯁꯨ ꯃꯥꯒꯤ ꯃꯁꯥꯗ ꯐꯥꯎꯕꯁꯤꯡ ꯇꯝꯂꯛꯏ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯣ ꯅꯪ ꯐꯥꯎꯕ꯭ꯔꯅꯦ ꯑꯩꯈꯣꯏꯁꯨ ꯉꯁꯤ ꯐꯥꯎꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯩꯒꯤ ꯏꯁꯥꯁꯤꯗ ꯀꯔꯤꯅꯣꯃ ꯎꯕ ꯃꯇꯝꯗ ꯍꯦꯛ ꯅꯤꯡꯁꯤꯡꯕꯒꯨꯝ ꯑꯃꯨꯛ ꯀꯥꯎꯕꯒꯨꯝ ꯀꯔꯤꯅꯣ ꯈꯪꯗꯅ ꯆꯤꯟꯗꯒꯤ ꯃꯁꯦꯟ ꯃꯔꯥꯡꯋꯥꯏ ꯀꯔꯤ ꯑꯣꯏ ꯁꯣꯟꯈꯤꯕꯗꯤ ꯑꯗꯨꯝ ꯌꯥꯎꯏ ꯑꯣ ꯆꯨꯝꯗꯤ ꯆꯨꯝꯕ ꯇꯥꯔꯦ ꯅꯍꯥꯛꯀꯤꯁꯦ ꯁꯣꯏꯗꯅꯃꯛꯀꯤ ꯅꯍꯥꯛ ꯃꯃꯥꯡꯗ ꯃꯄꯣꯛ ꯑꯃ ꯂꯩꯔꯝꯕ ꯌꯥꯏ ꯃꯗꯨꯒꯤ ꯃꯄꯣꯛ ꯑꯗꯨꯒꯤ ꯊꯧꯗꯣꯛ ꯅꯤꯡꯁꯤꯡꯂꯛꯄ ꯑꯣꯏꯔꯝꯒꯅꯤ ꯑꯩꯁꯨ ꯐꯥꯎꯏ ꯍꯥꯏꯗꯨꯅ ꯑꯃꯁꯨ ꯇꯥꯡꯇꯦꯟ ꯑꯃꯗꯤ ꯀꯤꯆꯨꯕꯤꯁꯨ ꯍꯥꯏꯅꯔꯛꯏ ꯃꯈꯣꯏꯗꯁꯨ ꯑꯁꯨꯝꯅ ꯇꯥꯃꯅꯤꯅ ꯐꯥꯎꯔꯤꯕ ꯀꯌꯥ ꯑꯁꯦ ꯃꯔꯛ ꯃꯔꯛꯇ ꯐꯥꯎꯔꯛꯄ ꯀꯌꯥ ꯑꯃ ꯌꯥꯎꯏ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃꯃꯨꯛꯁꯨ ꯂꯥꯝꯁꯤꯟꯕꯒꯨꯝ ꯇꯧꯕ ꯑꯃꯨꯛꯁꯨ ꯀꯥꯎꯕꯒꯨꯝ ꯇꯧꯕ ꯀꯌꯥ ꯑꯁꯤꯅ ꯃꯈꯣꯏꯅ ꯆꯞ ꯆꯥꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯕꯅꯤ ꯑꯁꯨꯝꯅ ꯃꯥꯒꯤ ꯊꯦꯡꯅꯕ ꯑꯣꯏꯕ ꯌꯥꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯋꯥꯔꯤ ꯑꯣꯏꯅ ꯇꯝꯅꯔꯤ ꯂꯤꯟꯅꯔꯕ ꯇꯨꯡ ꯃꯈꯣꯏꯅ ꯀꯗꯥꯏꯗ ꯂꯩꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥ ꯍꯥꯏꯅꯕ ꯃꯇꯝ ꯑꯁꯤꯗ ꯇꯥꯃꯅꯤꯅ ꯃꯥꯒꯤ ꯂꯩꯐꯝ ꯈꯣꯜꯂꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏ ꯄꯨꯟꯅ ꯂꯩꯔꯨꯔꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯃꯨꯛ ꯂꯥꯛꯏ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯈꯣꯜꯂꯥ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯉꯁꯥꯏꯋꯥꯏ ꯃꯉꯣꯟꯗ ꯌꯥꯝꯅ ꯇꯣꯏꯅ ꯌꯦꯠꯂꯝꯕ ꯃꯥꯒꯤ ꯃꯇꯨꯡ ꯀꯨꯏꯅ ꯏꯟꯅꯔꯝꯕ ꯃꯥꯏꯕꯤ ꯕꯤꯌꯥꯏꯅꯨꯗꯅ ꯑꯩꯕꯨ ꯍꯥꯠꯇꯣꯛꯄꯤꯔꯣ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤ ꯅꯤꯡꯇꯝꯅ ꯄꯥꯏꯈ꯭ꯔꯒꯦ ꯍꯥꯏꯔꯝꯕ ꯁꯛꯇꯝ ꯑꯗꯨ ꯑꯃꯨꯛ ꯇꯨꯡꯏꯜꯂꯛꯏ ꯑꯃꯨꯛ ꯂꯥꯛꯏ ꯋꯥꯔꯤ ꯁꯥꯅ ꯆꯠꯂꯝꯕꯗꯒꯤ ꯇꯥꯃꯅꯤ ꯃꯥꯒꯤ ꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯟꯅꯔꯒꯦ ꯍꯥꯏꯕꯒꯤ ꯁꯥꯎꯝ ꯑꯁꯤ ꯐꯪꯕꯗꯒꯤ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯃꯁꯤꯒꯤ ꯇꯟꯖꯥ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯑꯝꯂꯦ ꯇꯥꯃꯅꯤꯅ ꯆꯞ ꯂꯦꯞꯇꯨꯅ ꯅꯪ ꯑꯃꯨꯛ ꯂꯥꯛꯑꯕ ꯑꯋꯥꯕ ꯑꯃ ꯐꯔꯤꯉꯩ ꯅꯪ ꯑꯃꯨꯛ ꯆꯪꯂꯛꯂꯕ ꯑꯁꯨꯝꯅ ꯋꯥꯁꯤ ꯉꯥꯡꯊꯣꯛꯂꯨꯕꯅꯤ ꯋꯥꯁꯤ ꯉꯥꯡꯊꯣꯛꯂꯨꯕꯗ ꯀꯤꯆꯨꯕꯤ ꯑꯃꯗꯤ ꯇꯥꯡꯇꯦꯟꯅ ꯀꯅꯥꯗꯅꯣ ꯀꯅꯥ ꯑꯃꯨꯛ ꯂꯥꯛꯑꯒꯦ ꯍꯥꯏꯔꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ ꯇꯨꯡ ꯏꯜꯂꯝꯕ ꯁꯛꯇꯝ ꯑꯁꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯅ ꯎꯗꯅꯕ ꯍꯥꯏꯗꯨꯅ ꯃꯆꯤ ꯑꯃꯗꯨ ꯂꯨꯝꯈ꯭ꯔꯦ ꯇꯥꯃꯅꯤ ꯉꯥꯏꯍꯥꯛꯇꯪ ꯀꯨꯏꯅ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯃꯥꯅ ꯂꯨꯝꯂꯤꯕꯗꯨ ꯇꯥꯃꯅꯤꯗ ꯎꯏ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅꯗꯤ ꯂꯨꯝꯈꯤꯕꯗꯨ ꯎꯗ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯅ ꯀꯅꯥꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕꯨ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯁꯤꯗ ꯇꯥꯃꯅꯤꯅ ꯀꯅꯥꯁꯨ ꯅꯠꯇꯦꯗ ꯑꯩꯒꯤ ꯃꯤꯠꯇ ꯀꯩꯅꯣꯝꯃ ꯎꯕꯒꯨꯝ ꯇꯧꯕ ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯨꯝꯗꯣꯛꯈꯤ ꯈꯨꯝꯂꯤꯕꯗꯣ ꯃꯁꯤ ꯑꯃꯗꯨ ꯂꯨꯝꯂꯒ ꯃꯈꯨꯠ ꯑꯗꯨ ꯍꯥꯏꯔꯛꯏ ꯃꯥꯕꯨ ꯇꯥꯛꯊꯣꯛꯀꯅꯨ ꯃꯥꯕꯨ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯏꯪꯒꯤꯠ ꯇꯧꯔꯛꯄꯗꯒꯤ ꯇꯥꯃꯅꯤꯅ ꯇꯥꯛꯊꯣꯛꯈꯤꯗꯕꯅꯤ ꯑꯁꯨꯝꯅ ꯈꯣꯜꯂꯥ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯉꯁꯥꯏꯒꯤ ꯁꯛꯇꯝ ꯑꯁꯤ ꯑꯗꯨꯝ ꯇꯨꯡꯏꯜꯂꯛꯏ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯑꯗꯨꯝ ꯂꯥꯛꯏ ꯀꯔꯤꯕꯨ ꯊꯣꯛꯀꯗꯣꯔꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯗꯥꯟ ꯈꯨꯃꯟ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯇꯁꯦꯡꯅ ꯁꯣꯏꯔꯔꯣꯏ ꯆꯥꯎꯊꯣꯏ ꯍꯥꯏꯔꯤꯕ ꯁꯤꯒꯗꯕꯒꯤ ꯇꯧꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯊꯋꯥꯏ ꯑꯁꯤꯅ
ꯃꯈꯣꯏ ꯑꯍꯨꯝꯗ ꯑꯃꯨꯛ ꯌꯦꯠꯄꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯇꯧꯔꯛꯀꯗꯕ ꯃꯥꯜꯂꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ